Flight chamni kuntra Henna cancel Toukhre. Halgam terror attack chathar matung. Indian force na Pakistan amasung POK da leiba terrorist camp mapanda missile attack chathar matung. Orekli ba fiwan si yenglaga. Lebak asigi north amasung west ki airport kuntre ta operate tauba Air India Indigo amasung Spice Jet yauna puna flight chamni kuntra gi matata paiba lepkhre. Hauzik leiba fiwan asiga mari leinana airline sing asigi maike di phongdok khibada government gi instruction amagi makhada flight sing asig cancel taukhibani. Indigo airline gi maike di phongdok khibada lebak asigi northwestern amasung central India gi wina me tara fawa flight sing cancel tawragani passenger sing na flight sing status sing adu maikoi gi website da check tawbina ba haiki Indigo gi maike di passenger sing na makoi gi flight status rebook ticket natroga flight cancel tawgi refund ga mari leina ba link sing share tawga loina mathau ta sing Indigo gi helpline number 0124 617 3838 ta check tawna ba advisory issue tawki panba yabadi hojik lairiba phibam asina maram orega flight cancel tawkiba airport sing adudi Srinagar, Jammu, Leh, Chandigarh, Amritsar, Jodhpur na chingba yauri.